ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯔꯦ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯨꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯨꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯦ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯔꯦ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯊꯥꯖꯔꯨꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅ ꯇꯧꯗꯨꯅ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅ ꯇꯧꯗꯨꯅꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯦ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯐꯖꯕ ꯂꯛꯇꯒꯤ ꯅꯪꯅ ꯃꯍꯦꯜꯂꯤ ꯈꯜꯍꯜꯂꯦ ꯅꯪꯒꯤ ꯅꯥꯇꯧꯅ ꯐꯖꯕ ꯂꯛꯇꯒꯤ ꯅꯪꯅ ꯃꯍꯦꯜꯂꯤ ꯈꯜꯍꯜꯂే ꯅꯪꯒꯤ ꯅꯥꯇꯧꯅ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯤ ꯀꯜꯂꯛꯎꯗꯦ ꯎꯗꯕ ꯊꯃꯣꯏꯗꯨꯅꯤ ꯀꯜꯂꯛꯆꯔꯤꯕ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯤ ꯀꯜꯂꯛꯎꯗꯦ ꯎꯗꯕ ꯊꯃꯣꯏꯗꯨꯅꯤ ꯀꯜꯂꯛꯆꯔꯤꯕ ꯊꯥꯒꯠꯆꯔꯤ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯄꯪꯊꯍꯜꯂꯅꯨ ꯅꯪꯒꯤ ꯋꯥꯍꯩꯅ ꯅꯪꯉꯣꯟꯗ ꯉꯥꯎꯔꯕꯤ ꯑꯩꯍꯥꯛꯅꯤ ꯄꯪꯊꯍꯜꯂꯅꯨ ꯅꯪꯒꯤ ꯋꯥꯍꯩꯅ ꯅꯪꯉꯣꯟꯗ ꯉꯥꯎꯔꯕꯤ ꯑꯩꯍꯥꯛꯅꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯂꯦꯡꯗꯅ ꯊꯝꯕꯤꯔꯣ ꯅꯅꯥꯛꯇ ꯀꯠꯊꯣꯛꯂꯒꯦ ꯊꯃꯣꯏꯁꯦ ꯃꯐꯝꯗ ꯄꯨꯟꯁꯤꯁꯦ ꯌꯦꯡꯅꯤꯡ ꯎꯜꯍꯟꯕꯤꯔꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯨ ꯈꯪꯍꯟꯕꯤꯔꯦ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯕꯤ ꯅꯪꯒ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ ꯑꯩꯁꯦ ꯊꯥꯒꯠꯆꯔꯤ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯄꯨꯃꯥꯕꯨ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯍꯟꯕꯒꯤ 이buwa, nang phone tarak pa yan na pare. Ibiyema do, ngarang halap pa dagi.
रा 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 रा